Kurumjari, ISTV Pauming Tabirba Pumnamakpu, Taramnoksari, Hanbada, Maruba Pau, Pizari. Manipuri in charge governor was a Klobagi Torumda, Paumi Sinsan and Kidre. Puduna Maidagi, Kidema Taba bypass Lambi, Chetpayare, Amadi, Sai NRC Infal the Hen of Havas Hanaroi Putoknaba Amadi, Infrastructure Sempanaba, Darkar Labasan from Tadaragani Haina, Director General Nafundukre. Pau Sanuna Pizari. Ngasi Yupung Taramatui Tabamatam the Manipuri in charge governor Dr. Aswani Kumar was a Globagi Torum, Paumi Singsan and Kidre. Was a Globagi Tormadu, coverage town of Gidamakta Paumising, Ayukipung Taramatui, Tadrinegi Mangwinana, Raz Babangi gate number 1, Sangana Bahonaki. Bapamaduda duty Torumba, CRPF ki personal singa, Paumising sang with the Ating Bapiki. Paumising Maikadi governor secretary RK Nimaida, phone Tauduna Wapamadu Kanganki. RK Nimaina phone da ating mapiriba CRPF personal aduda paumising sangalu haina pautak piki adumainamag CRPF ki personal aduna commander gi ayaba yaudi haina paumising adu changmada ating mathamki khoisaw naraba paumising na mafam adudagi paulaudana hanaraki Nakalamuramda state ki thak ta pangthokpa function amada baton tawduna lakpa paumising sanghandabagi thodok adu all Manipur Working Journalists Union amjuna laibak macha tadaba thawngni haina lawi hari Manipur ki Chief Secretary na invitation tawduna kauraga CRPF na changhandaba haibasi paumising ikaiba pibatanatana Chief Secretary bu ikaiba pibani haina paumi community na lawi state ki thak ta pangthokpa thodok kya da asiguma thodok kya mamang da thokrabani asiguma thodok thoglibasi sili langliba kangbu sing marakta coordination daitabagi aseng basakta madu utok sabani democracy ki mari suba yumbi ne hariba media bu governor bu wasak lawba changhandaba haibasi paumising na taraina lawdi hari Handak Nagaland ge Fesema da Chingning Khaibadagi Imphal Dimapur National Highway number 2 Fauduna Chatpa Yadabadagi Manipur Romdagi Nagaland Tanaba Atopa Lambi ama semliba bypass numit ninigi manungda gari satpa yaragani ngasi oil tanker tara hena lambi silan thokre ISTV News na bypass semliba mafam da chatuna yengsilubada masing yamlaba mafam madugi khunjasna bulldozer excavator amadi saktiman gari sizinaduna lambi semlamba kengnaraki miyamna thabak suri ba mafam aduda mau kendragi MLA L Diko PWD gi mari lenaba engineer kya su laktuni yengsinki lambi asi semada achoba thodang lawriba MLA Diko na haiki puna namaidagina mati faurga Nagaland gi kidema tagadabani atokpa Puduna Maidagina Kidema Taba Masung Maudagina Kidema Taba Ariba PWD Lambi Asisu Siam Nabagi Tabakiam Kan Chatari Lambi Sing System Gitabakiam Kana Chatariba Asi Soidana Mai Pakani Habagi Tajabatamki Hosiki Oinasu Puduna Maidagina Hosiki Oina Kidema Taba Lambi Season Bahore Tau Gariauna Port Puba Garikia Wana Lan Badi Hore Mau Ketil the Gina Kideba Fauba Asi Puna kilometer Nipan Makairum Sangi, Haukibatang Kungatareta, Lambi Semba Haukibani, Nomini Manunga Semba Loragani, Lambi Semjunduna, Tunkoina season Nanaba Amadi, Sinkin Ninkairak Matamda, Lambi Tatpargi, Tengnari Kudung Chadabakia, Koknaba, Honagani Haiki. In fact, we have two alternatives. One is from the village to Dunamai, that is shorter and better road, but it's a little bit steep. This is another alternative. This is called way. So this was the problem was here, actually the rocky part. It was very narrow here, but now we put warden about 2 feet now. There is obstacle to cross the bigger vehicles now. We have already tried, and then the road is okay. Now the weather is improved, and then at the same time also we have cleared everything. And then the drainage was made, and then now what we can do is by tomorrow, day after, we will allow the trucks to fly. Meantime, we'll be filling with stone. Awang nung poglamdamgi amatangaraba sa NRC Imphal da hena phaba sanaroi putoknaba amadi infrastructure semganaba darkar laiba senpham pitagani haina Director General ZZ Thompson na phungdokre Manipur da ahan boina yengsinba lakpa numinini gi khongsat ka mari leinana pangthokpa thorumama da mahakna wapamasi phungdokibani ngasigi khongsat aduga mari leinana takel da laiba sai Imphal gi complex ta uchar kya suthaki maduda center asigi nauna Director in charge oidriba Dr. Subhas Basu Matirisu Sarugaki Loinana complex asida leriba archery field hockey field amari atei mafam kya koina chatuni yengsinki ngasi pangthokpa thormaduda Olympian Mary Kom amadi Dora Charger awardee ibom sasu dais famki Sai NRC Imphal gi Director Subhas Basu Matirisu Center asina Olympian yauna masak naiba sanaroi kya puthokpagi matang da wangangki
Center asina hena faganaba matamga chanaba infrastructure semgatpa amadi magul laiba coaching tabak tawhannaba anoba makalgi khuju khulai sing sanaroi singda fanganaba wafam phongdokladuna DG gi pungning singsinki. We got only 6 medals together in water. Probably by the time 2020 comes, it will be 20. The dedication given by the coaches, the efforts that have been taken up by these ladies, I'm sure, and the discipline, I'm sure that probably we can produce many more Olympic athletes from this country. Sai New Delhi Director General G.G. Thompson na India ki manungda Manipur si sports ki powerhouse ni phongdokladuna magul laiba sanaroi kya lamdamasida lairi haiki. Punsida hiram kudimakta mai pakpa misak amamam oige harabadi thaksi khasi laiba kathokpa amadi determination changi. Center asida hena fawa sanaroi puthoknaba amadi infrastructure semganaba darkar laiba senfam thadagani haina thajaba piki. Ta taret nipan asida center asida ahong makhara miyamna uba phanglagani haiki. Discipline, determination and dedication. When you achieve this, we will make this a wonderful center. And I'm sure in the next 6 to 8, 9 months, we will see a lot of changes in Manipur. In fact, I will come just to see what is to be done here, and then we go back with a full conviction that this has to be done. I assure you, and I wish you all the very best. May God bless all of you. Thank you. Thawbal Kaksing Nambol amadi Moirang Municipal Council ki Executive Officer sing MPSC ki kuthangda launanaba ngasi famkiba cabinet na warib laukre. Si Minister na chair lauduna pangthokiba cabinet mifum ki matangda sarkar ki wangangloi Minister Moirang Them Okendro na Secretariat laibama ki office to pangthokiba pawmisinga unabada hauzik laiba sarkar ki ad hoc employees sing regular tahanaba kupna khanane na ki hari. Makhatana masigi matangda amukhana khanakigani hari. Assembly Secretariat MCS amadi FMS fam khara thamnanaba ayaba pikre phongdoki amaromda pawmisna hangba wahangi pawkhumda Manipurda Food Security Act sanhanaba sarkarna action plan semnaba honari social economic survey loidribanina kaya yamna card paiba leibagi haibagi matangda yengsili asengba yumthong masing khangdribanina ek asi sanhanbada matam khara changkigani MBBS ki matangda su sarkar asina kupna yengsili haiki hana matam amadadi AAY BPL har card holder le mi de APL gi su masing le jada ga APL na criteria khaido mi ti AAY si katani le doi si atopa dadi household na lak to ni na de household ma da mi manga ina koi parakani se average lo ra ka mi mun de kg manga pi ga da ni na na koi department sin ara iba thak te ko honara ga masigi ahan makta da number of beneficiaries ndok na ba MBBS ki se koi yengi observe tori Inner line permit system ke matang da Chief Minister na chairman oiba high powered committee ma semduna center dagi darkar oiba launanaba joint committee on inner line permit system na Chief Minister taksin kre joint committee asina Chief Minister da pisan kiba cherol amada Indian government dagi darkar oibara clearance ma phanglabadi Bengal Eastern Frontier Regulation 1873 asi chanahanbada state sarkar na hukum thopungame masigi marilena state government na Union Home Ministry da pressure pinaba khongthang khara lokhat patangai fade permanent oiba high power committee ma semduna Indian government gi darkar oiba clearance launaba honagadabani committee asida minister sing amasung political party sing president sing yauhan bayai party president sing na lagleba lok sabha asida ILP chana hannaba honabada national president sing sogatnaba aiba thajaba lawba darkar oi lok sabha mikhal mangoina na kendra khudimaki driving license domicile certificate amadi electoral roll sing verification tau ain kaina changlakliba mitop sing electoral roll dagi lawtho mitop na lam laiba thingo 1980 gi matung dagi tongan ba district sing da khundari ba mitop sing masak thangdo mitop sing se tawnana ba mari leinaba department sing mau ziriba mamiri more get hangdo Bharat Sarkar dagi ayaba launa bagi damuta lakliba parliament mifam mangoina na high power committee na Bharat ki prime minister amadi Union Home Minister unabiu hari
Easy Higher Secondary School da Mahiru Yamna Tamlabasu Infrastructure Amadi Oza Masing Wali Haina School gi Principal T Pramodini na Fongdokre. Nasi Democratic Student Alliance of Manipur da Sam gi team mamana Paumi Singaloina na school gi Pibam Yangsin Bachatpada Principal na Wapamasi Fongdorakibani. Nasi TZ gi campus ta lady batungan baka sing hostel amadi laboratory na chingba room sing sangduni Yangsin ki Maduda laterin namadi hostel na chingba matiksa da bakya laibetheng na ki. Science ki laboratory na chingba awat apakya laiba si mari lainaba authority na midyang sangbiu haiba wapam su fongdoraki haibasi sarkar gi in principal yang phajaba duga education minister gi yang kanna ohongba khubira iba asigi wakhalnon achumbani haina adum so koi logjege adum oina ma koina hapsin gadori ba ngang pamira iba miyam adubu koina matik chana khoigi maduga chana ba infrastructure matik chana classroom lerebra practical room matik chana lerebra for all subjects for all departments loina namagi toilet natraga magi nipi baja singi natraga oja singi oja nupa singi oja nupi singi haina khaido na legada ba tangai padaba yam namak basic oi ba pochi lerebra hai ba pochi ma di sarkar gi side gi di amatta yembirakta ba se ma se koi awabani Dasamgi Secretary General Toitoi Amadi President Islauddin Wang Mayumna Fongdorpada Classroom Amada Mahiroi Chamarom Thamba Haibasi Yangonda Boiler Machaloi Bagachamane Ozasina Lairik Takpa Matamda Maning Thamada Pamliba Mahiroi Sina Kangba Amadi Kudong Chadabakia Mayok Nabatinaki Masida Sunatana Mahiroi Kiana School Sida Ming Sanaba Honabad Awabakia Oinaki Mahiroi Singi Capacity School Capacity Chanabra Haibedu Marilenaba Authority Sina Yangsin Bamatautai Hana Leramba School Sigi Saktam Akai Balakle Infrastructure Chingba Sotari Besingasi Yangsin Biduna School Gi Hana Leramba Mingchat Adu Kaidana Tamnaba Hona Ningi Haina Fongdoraki Tamibra Kolibra Kamai Tauri Angang Jim Pibum Jahibang Yang Biraga Hitareko Angang Jigi Akogi infrastructure is to Yang Sali Vita Madune de Sana Pamsa I did the Katang Laura to mean some lesson to the Pam Yam Ideal of School Mutkido Hitare Nazi Atumatam da Wegi Mutkido of Ideal of School TZ Away Sakar and Yang Sabiraga Hanagi Ideal of School that Mind Land you are from the Sangi side of Tamzas. Aduga, Ladiba, Satrasi, TG Higher Secondary Satrasi, Apunba, Alban Art Science Commerce Tunjilla nearly 2,600, 700 lay half Kimatam the D, my racing see Yamna Kuduncha, the Baku Lebakanda, toilet Chambuki Pima Momakatale. Aduna, assume by Paliba, Education Minister Sina, Baglaitana, Tawang to Silamaki Makata, Tabukto, Haiduna, one program, Mamma, my racing I didn't allow to program. Mapungha na masibu implement to kuya na bagita magka kachin kuya tung yang birakanda tauribat thapo ado mai sa na bona biu apipa ka ma do hijela kanda tambai ai ha duna ta punna ka si do hijela kanda ko yen boiler loi be na mai rising sibo boiler ki pipam da ubudi masi to bigano hai bo akam masi de samge mai te de tamje All India Student Federation Manipur State Council ki Nimpumatu Suba State Conference Pangtuktuna Lisingani Sumna Tarahum Doi Taramangagi Taupuna Bakan Kre Ian Sana Halbu President Amadi L Leninbu State Secretary Wina Kankre Hari All India Forward Bloc Manipur State na Sinduna Bloc Sigani Suba State Conference Lifeham Kuno Maning Lekai Community Hall the Pangtukre Tarumaduda Central Secretariat All India Forward Bloc Northeast in charge Simon Roy Comrade L. Sotin Kumar, RSP Secretariat Member K. Manoranjan Amadi, AIFB Manipur State Secretary K.S. Gyanesur Susarga Ki, Torunga Mari Lenana K.S. Gyanesurna, Indian National Congress Ki Achawatodang Lauduna, Laipaki Damakta Tawai Takiba, Netazi Subhas and Bosna, Taruma Tabak Torum Singh Singhaki, Razniti Wala Singna Tungi Zati Kanduna, Achumba Pirep Ama, Lep Matautai. Loinana, Tamoy Singna Lebaki the Makta Tabak Tominasi, Santerna passed Oduna, Food Security Bill at a state Karada, Chanarabasu, Lairaba, State Oriba Manipurda, Chana Handaba Haibasi, Laibak Tibani Fundoki. Bharat, democracy Chatba, Prithvi the Kwaiti Chauba, Leva Amane Hana Mako Pung Lauri, other lady with system of city, feudalism system. Nasi, Bharat the lady with Sarkar Singsina, Praja Birot Koiba. Aduga pro capitalist waiba pro imperialist waiba senjau paiba singi maikai de lep khraba matam asida akoi rajniti tawri bimioi singa si rajniti gi lenga lona sida
लेरिबा अखोगी सिस्टम असे असुकी मति निंग काइनिंग ओइरबा डेमोक्रेसी बु अखोगी खोंगोंग नरबा लेबाक अमदा अखोई हिंगनी मंत्री पुखरीद लम ओनब लापदा प्रोटेस्ट तौरुब मियामदा अमति मुस्लिम सिंगी लाई खुरुम बसजित चटकिब पुलिस की का हेंब थौंग अदुबो ऑल मणिपुर मुस्लिम ऑर्गेनाइजेशन कोऑर्डिनेशन कमिटी न कंडेम तब फोंदोरकली इशू सिगी मतंगदा कोऑर्डिनेशन कमिटी अमसु सेमले हारी मणिपुरी मचा डॉक्टर एन शांति कुमार हंडक्ता मिस्टर वर्ल्ड की टाइटल फंगलपदा बीजेपी मणिपुर स्पोर्ट्स सेल न थागत अमदि नुंगाइब फोंदोरगली मखाताना ओलंपिक की टाइटल लौब नंबर ओइसनु हाइना चेरोल सिन खंगलगली नॉर्थ इम्फाल कोऑर्डिनेशन ऑर्गेनाइजेशन निको न सिंदुना खुल तरेन कोनबा मंगा सुबा मना मथुम येंथोपगी थोरममा ngarang kaikon community hall da pangthokre thormaduda nilakuti gram panchayat ki pradhan nirmol tribal affairs and hills ki scheme officer NG chan babu amari social activist s tondang na chingba miyo kya na surga ki dais pham ki basing na handak pangthoki ba class 12 amadi CBSE ki parikha da mark wang na fanglaba mahiroi sing mana mathum piduna pungning thawat ki wangang ki basing na phongdok na kibada mahiroi ama oidingai matam da mark na tamliba lairik ta pungning changba mathau tai na sigi mahiroi sing na tungi jati gi मरुआइबा युम्बी अममम ओइगदोरिबनी लमदमसदा ह्यूमन रिसोर्स सखर हनबा ममा मपा ओजा अमदि माहिरोइसिंगा होनबा मथौ ताइ हाइके हौजिक पांगथोक्तना लेरिबा MBBS BDS की एंट्रांस एग्जाम खुदक पांगथोक्तना माहिरोइसिंगी एकेडमिक कैलेंडर मांगहंदना अथुब मतमगी मनुंगदा वाथोक असि लोइसिनबिनबदे सामना अपील तौरी सुप्रीम कोर्ट की ऑर्डर द युमफम ओइरगा कैबिनेट हाथू वारेप लौबदी ngamlaga सुप्रीम कोर्ट ना निट सनररोय हाइख्रबा मतुंगना करंबा खननिंगाय ओइबा वाफमदा युमफम ओइरगा एग्जाम पांगथोक्तना हौजिक फावबा वाथोक असि लोइसिनदना थमलिबनो हाइरि स्टेट कैबिनेट ना मियामगी इहुल अमदि माहिरोइ संगी इंटरेस्ट येंगलगा अथुबा मतमदा खोंगथांग अमा लौखटपियो माहिरोइ चाट्रुग्लोम असि परीक्षा थाहनदुना मसमसागी मराइबक लेप्ससनु अमरोमदा माहिरोइ संगी ममा मपा ओइबसिंगना मखोइगी अचुम्बा फंगनबनी हाइदुना कोर्ट मथंग वाकटनरकबा थिंगजिनरकबा असिना हेना चयेतनरकबा याबगी वाफम अमा लाक्ले हारि इम्फाल म्युनिसिपल काउंसिल की वार्ड डेवलपमेंट लालौलुप क्या पुब थांग गमलोइदब डिमांड तौरपबु यानिंगदब फोंदोक्तुना ngasi काउंसिलर सिंगना IMC की ऑफिस ममांगदा वाकन मिफम चथखरे तोवान वार्ड सिंगदगी कारकबा काउंसिलर सिंगना सरुग याखिबा वाकन मिफम मदुदा वार्ड नंबर 3 की काउंसिलर नुतन चंद्रना लंबी सोरो कमरी नाला सेंगबा लु नाना लेहनबा मियामगी पाखोलोय ओइना लेदिबा काउंसिलर अमदी वार्ड डेवलपमेंट मेंबर सिंगदा लालौलुप क्याना सेल की डिमांड मखाताना तौबिगनु हाइके इम्फाल मोरे लंबी की सिंगजमई बाजार लोकलाउबुंग मपा फावगी लंबी की नाक्यत लेरिबा फुटपाथ असी पोट होल क्या लेबदगी मियामना लंबी चथुक चसिन तौदा चाउन खुदोंग चादब मायोगनरे अथुबा मतमदा पोट होल सिंग असी मेंशन बिउ हाइना नुपी याइफा चौखट थौरांग लुपना मरी लेनबा सिंगी पुनिंग सिंगसिलकले हंदक मणिपुर यूनिवर्सिटी ने लौबा BA की सेकंड सेमेस्टर दा सोशियोलॉजी सब्जेक्ट की ओइना यूनिट खुदिंगी मार्क कुन हंगदबा अदु एग्जाम कंट्रोलर दा निंगथिना येंगसिनबा वाटपबु यानिंगदबा फोंदोक्तुना वाकन मिफम चथखरे माहिरोइ क्याना सरुग याखिबा वाकन मिफम मदुदा यानिंगदबा वारोल इबा प्ले कार्ड क्या सिजिनके यूनिट 1 दा मार्क कुन हंगदबगी महुत्ता मार्क 12 खक हंगखिबा यानिंगदे यूनिट 2 दना मार्क 90 हंगखिबा अमदि यूनिट 5 दना सुपनतंगी मार्क 3 खक हंगखिबा असि यानिंगदे हारि लोइनना सब्जेक्ट अदुगी क्वेश्चन नंबर 9 दा अरानबा वाहंग यावखि हारि डैम कॉलेज ऑफ आर्ट्स की गेम्सन्स स्पोर्ट्स की सेक्रेटरी ना वाथोक असि मतांगदा मणिपुर यूनिवर्सिटी दा जुलाई की तांग 13 दा मरी लेनबसिंग खंगन बलैख्रे मणिपुर यूनिवर्सिटी की अथॉरिटी ना जुलाई की तांग 13 ता माहिरोइसिंग लाखना बाहिरकपदगी चलुबदा निंगथिना पाउकुम पिरखिदे मदुना फावबंग असिदगी डैम कॉलेज ऑफ आर्ट्स की क्लास बॉयकॉट तौरगनी हाइबा वाफम फोंदोकी अनिदगी हेना मपुं फाना लाइक तम फंगनदी अदुगसु अमुकसु सोशियोलॉजी सब्जेक्ट की ओइना सिलेबस तैयार पॉलिटिक्स को सानबा लाइक सुनिथिजना फंगमंदी सिगिना खुदों चादना मैम सिन लेबजी मथक एग्जाम जी असोगा क्या मन थलक बाजी याम साथी जी याम खुदों चादबा ने मरम सिना एंगना याम थुना साथी जी की अवाबा मदि साथी जी इहुल जे खंगना संदोकरन लबा पुतो जबनी इम्फाल जिरिबाम लंबी द पोट पुबा गाड़ी
Chamapan Taranipan Imphal Gidamakta, Jiripam Thado Krehari. Aikogi Jiripam Midigi Pangba Pau Gimatungina, Gari Singadi Manunda FCI Giseng Puba, Gari Sama Marfunitoi, Cement Puba, Sani Tara Hundoi, Hidak Puba, Tarataruk, LPG Puba, Kungataruk Petrol, Kuntaruk, Diesel Tarataruk, Urea Puba, Gari, Kuntra Amadi Oxygen Puba Gari Ani, Kerosene Puba Gari Ani, Amasung, Ate Tangai Fadaba Polum Puba Gari, Chamri Supna Mangani Hari. Rural Development Organization Langzing Lamdingna Development of Environment Government of Manipur gi Makhada Texam Maning Laikai de Leiba Ningtam Inkol Biodiversity Conservation gi Matangda National Environmental Awareness Campaign ama Pangthokre Thormasida Langthawal Jilla Parishad ke member S Budi Texam gi Pradhan L Borasa Su Sargya ki Forest Department amadi Horticulture Department gi official singna Thormasigi Matangda resource person oina wangang ki Saita Thopang Loop Amadi Lukram Ladak Youth Club Anina Sinduna Sagol Bandalaiba Club Asiki Auditorium da Mahakabi Hism Nganghalgi Samakun Mathu Subamapo Kuman Thorum Narang Pangtok Rehari Amarumda Manipur University Library na Mahakabi Imung Manung Amadi Tungi Yaifanaba Semba Kanglup Samurona Sinduna Mahakabi Hism Nganghalgi Manipur University Library Mamang Dalaiba Mitamda Laisu Katuna Kumon Thorum Narang Dagi Hudok Haukibatang Kungataret Kinubidanga Sakang Dabasina Tangkhul Avenue de Leiba M Ngaramai gi yumda bom langsinduna pokai hankiba thoduk adubu yaning daba phongdoktuna Tangkhul Avenue Maira Paibi Tangkhul Avenue Youth Club Nagaram Maira Paibi amadi Singmedong Mamang Laikai Maira Paibi gi miusna wakan mifamama Kumalampak bus terminus mamangda sathakre Sarugya ki binupi mana bom langsinduna pokai halamliba thoduk asi handaki asiga anirak sure thawung asi yaningde matungda asiguma thoduk asi amuka na thogan biganu haiki Akui country amaga country lan chongna raga bom lang na basunate asigumba likai manungda bom lang san base yam phattaba aki dujongba thabang ne aduna asigumba thabang se amu khanna tawbi no hani himai pian sina akui Tangkhul MU ge Maira Paibi sina ngasi dana si phamjab Haukiba July gi tang kun gatarukta thangmai ban polem laikai dagi mimana drabi nupi macha amabu rep tabuda chenaba brahmachari mayum samananda khongjom samaram Mayai Laikai de Leba Mio asi Atuba Matamda Faduna Ain Gyoba Cherak Pinaba Todo Asiga Marilena Semkiba Zesina Dabi Tori Zesigi convener Kumuksum Anilna Manipur Press Dr. Pangtoba Paugi Mipamamada Manipur Noma Kangdana Nupi Oibisingbu Namduna Rep Tobiba Amadi Harpagi Todokia Zatarekliba asi Aki Tuzingai Oiba Todok Singni Miamna Punna Kusana Duna Sigma Todo Watok Singasi Tingnana Bahonaminasi Tangmiban Polem Lakaida Hanak Toki Batodok Asi Yamna Nuaita Batodogni Manipur de Ladiba Toan Ba Frup Singasu Maraleba Musing Cherak Pina Bahonabada Mating Pangbiu Sarkarna Akanba Biting Sangduna Jenaba Mui Faduna Ain Gyoba Cherak Bibiu Haiki Ima Singi Sangstan Ladiba Adigi Ladiba Manipur Yoiba Association Bayam Takjaraga Manimaru in the city handicap Disabled persons in the association Mogi look after the association at over Sing Lady Polita Madu Kusam Nazaraga, when I Hizaraga, Sigi Madam Matungam, Protanaba, Sana Konung Manipur Sarkarna, Loksun Bayaro Haina, Satariba, Kongjang, Nasigatana Numit Kuntrani Twini Sure, Nasi, Haibung Popi Nupi Samas, Youth Social Club, Communication and Information Center Kuraigi members in Sana Kunungda Wakan Mipan Chataki. Association gi President Ais Inau Tombi Laimana Hingduna Ladiba Ningto Mutat Piaro Sarkagi Pirep Atubu Matam the Handu Kadabani Haiki. Ipado imado akoina masa moina semjen bam thokpa semjen jagani akoi khudimang masa khudimagi right akoi khudimak se akoi lairiba akoi gi ngasi Sana Kunung Hariba, Lagi Tunapam Oriba se, Machine Akogi Sak Takpa Indiaski, Wapamni Masi, Hemuki Mut Bibase Akogi, Akoin Hingliba Makadi, Haksang the Isiliba Makadi, Nazi Ido, Natongi Labung Mapam Sida, Akoi Akibalate and Akoi Lanting, Lagan have Wapamas. MMT Amadi Scissor Blood Bank Transfusion Service Anina Sinduna, no Magioiba, Idan Tobogi Toromamangasi, Minutong the Labor. MMTA office the Pangtokre, Masida MMTA President Dr. Surjit Yauna, member Nimfurumna Idan Toki.
Manipuri singna India ki mayok ta ningkha tamnabagi sangsileba lanjang asibu yumlon nariba laibak singdagi minungsi amadi mateng phangdanaba Bharat Sarkar amasung masigi agent singna Manipuri singbu namthanaba loinena yumlon nariba laibak singa mari thadatnaba honaba yaba lambi thiri haina aina thingkraba UNLF na phongdorakle Frana sigi senior publicity officer KSIS yoihebana thokpa cherolamada India ge Myanmar da ambassador oiba Gautam Mokhovadaina sis hospital da lakhiba concert amada Myanmar da sis hospital da laklamba adu Myanmar miyamna Manipuri sing yamna hostile oi haina khaliba wakhalon adu sumthokna ba honabada kuina changkhigani haina phongdoklamba asi yamna minungsi yaudaba mibu tathina noknaba wangangni hari maki thosulasi leibak anigi miyamgi wakhalon da fana handanabani haibasi yamna mayek sengle Manipurna South East Asia gi yumlo nariba singa na jati kanglup amasung samaj gi oiba mari leinei haibasi India gi ambassador asina gauge khanna gaure matam kharada nungaina da bakhara leikhrabasu leibak asiga apama mari leinari India gi ambassador asi wangang asina leibak ani gi marakta maru mapang oiba mating pibagi marira karisu sokan bangam loi hari Nupi angang da sataba miut minegi bayokta All Manipur Women's Volunteer Association ningthokong amadi Saiton unit asinduna ningthokong da miyamgi concert ama chatkre rally asigi tungda miyamgi oiba mifamama ningthokong kha kunau mandopta pangthoki mifamaduda poidei liberal maira paibi gi president L Memsobi maira paibi apunba love Bisnupurgi and Thambal Laima amadi All Manipur Women's Voluntary Association gi president Y Kunjarani amadi United Club Organization Bisnupurgi president L Ranjitsu Sergaki Nungda hakpagi tha taruk satagadaba training ama tawpokpida Industries Minister Govindas Konthojamna hodokre tharumasida Commerce and Industries gi Director V Zone Manipur Cardian Village Industries Board ke Secretary S. Imobisu Sarugya ke Govindas na Commerce and Industries Department na masana masabu thabak pijanaba chawna mateng pangli nunggi khutsa hebasing pusinnaba yamna kanna honari masida natana mateng pangba yabasing sarkar gi maikedi gi pangani haiba wafam sing su thamke small scale industries handloom handicraft asigi makhada akoi khutsa haibagi mioi kaya sing masana masabu Tawag pijari ni ningtam na tawag tawzaba ningtam na hingjaba mahaw yaw na hingjaba adugumba kunayama same the department na sina achoba dai dama lawja ani haidana koi thokjara lebani nungten wo sareba pholiba mayam singsiga koi punsin biraga cluster ma lawbi ai Lisingani sumna taret ki pawrabida bom pokhaibada khongani yaudraba Konthojam Michael Mitegi ahanba solo art exhibition nama Nupilal Memorial Complex da utkre Tharumasida Art and Culture ki Director K. Sobita State Kala Academy ki Secretary Bidesur Sarma Susargya ki exhibition asida Michael na yekba lai taramari utke Palel da yamnaba drakka konana fabada chenaba Colonel Ajoy Sauduri yauna Atay Musing Bell the Tadokiba Haivasi Sarkar Asina Drug Lalonba Sing Fong na Sogatpani Haina Student Lake Manipurna Maral City Mairoi Lupasina Changsilba Kongjang Sarkoma Oina Nasi Millennium Institute of Science Mayai Koibi Amadi Atopa School Humda Wakan Mipam Chataki District Women's Committee Towal United NGO Mission Manipur Amadi Waikom Mani Girls College gi NSS Unit 2 na Sinduna Nupi Angangi Mayokta Sataba Miot Minaibu Yaning da Fongdoktuna Towal Parking dagi Katri Sanglen Fauba Rally Machatkre Rally Duda Miam gi Mipamama Su Katri Sanglen da Pangthoki Mipamasida Councillor S Jamuna Amadi Child Welfare Committee ki Chairman Mala Lisam Ward ki Secretary M. Sobita Susargya ki Manipur da Hojik Nupi Angangi Mayokta Sathariba crime sing si Tingnanaba Honabada Ekoi Punna Amato in a Leminaba Mato Tai Haina Wanganki Busina Fungona ki Regional Electronic Clearance System Towal District Su Chanha Nabagi Matang Nagasi Training Ama DC Office to Pangtokre Training Asida District Asidi Lakpa Tongan ba Department Taret ki Miyosina Sarugya ki Atuba Matamda Department Tareta System Asi Chana Hannaba Wafam Sing Pukanaki Khabarata Pangthokpa Theatre Festival gi manungda anuba festival ama oiriba Aviana National Theatre Festival da anti theatre Manipur gi anuba play Lament of a Widow ulugani hariba play asi Niladaja Kumanna ibani amadi Ningthauja Dipakna direction amadi design togani hariba festival asi Andhra Pradesh ki Hyderabad amadi Tirupati da August ki tang 10 amasung 12
Taramapan amadi kunma thui fawa pangthukani hari lambi yadabagi khudong chaba lawraga imphal da yen machinjak yonba dukan sing yen machinjak maram sadana khangyen hena yonba thengnare Hiramasi matang the All Manipur Poultry Farmer and the Trader Association gi bipam ma pangthuktuna mamal hena yoliba sing madam chade kudaktagi lepkadabni haina warib lawkre Dukan phamliba singna mamal ka hena wangkhat pidanaba apil tawre hauzik sanabagi pau lobisi Sanabagi pau pizari Sepak Takraw Federation of India ki meeting makhada Manipur Sepak Takraw Association na sinduna Kumalampak Indoor Stadium da sathariba tarataruk suba Sub Junior National Sepak Takraw Championship ki nupi macha amasung nupa macha gi team event gi winner Manipur na oikre nupi macha gi team event gi ahanba semi final match da Manipur na Odisha bu set ani sunoda thoiduna final changki ani suba semi final match da Nagaland na Delhi bu set ani da set ani sunoda maithiba piduna Nagaland su final changki final match ta Manipur amadi Nagaland sanabada Manipur na Nagaland bu set ani snoda maithiba piduna nupi macha team gi event winner oibangam ki Manipur na lawkiba points adudi 12 15 15 13 15 10 taramanga nipan amadi taramanga taranithoi thoiduna winner oikibane abaromda nupa machagi team event hanba semi final match ta Manipur na Nagaland bu set ani snoda maithiba piduna final changki ani suba final da Delhi na Karnataka bu set ani amada thoiduna Delhi su final changki final match ta Manipur na Delhi bu set ani snoda thoiki Manipur na lawkiba points adudi taramanga tara taramanga tarahumdoi taramanga tarahumdoi taramanga Tareta Thoiduna winner Wikibani. Ampana Sinduna Kumalampak Artificial Turf Football Ground Satariba Taramathurak Suba Sub Junior Girls Inter District Football Tournament King Sisanaki Bamesta Imphal East District Football Association na DSA Kaksing Bugol Mari Ohum the Mighty Bapikre Imphal Iski Gol Mari Adu Sultanana Gol Ohum Aduga S Eastern Chanduna Gol Ama Chanduna Mai Pakibani. Ground asimakta da sathariba tarahum doirak suba Junior Girls Inter District Football Tournament ki mesta Imphal East District Football Association amadi Imphal West District Football Association goal amata chanabangam draw satkre Imphal East District Football Association sinduna kumalampang man system da sathariba Moirang Them Ibobi Memorial First Division Football League ki mesta Duek Yaripokna PYA Kairangbu goal ani amada maitiba pikre Dueki goal ani adu Sarma amadi ratan chankibani ani suba mesta Nesu Porompatna YDC Posangbambu goal amasinoda maitiba pikre Nesu gi goal adu Lebjajau Haukipna chankibani Imphal West District Football Association sinduna Sangmaida Sathariba Taramarirak Suba S Birendra Singh Super Division Football League ki mesta Philo amadi YBO goal amata chanabangam draw satkre ani suba mesta Sagolban United laktabadagi Young Physic na walk over from Kre Jiribam Sports Association sinduna ngasidagi Jiribam da M Birachandra Memorial Women Tournament hokre ahoba mesta Ziri Football Academy na Ziri Model English School goal taruk anida mighty bapi kre ngasino magi ay ngasagi pau pizeri ICR Lampel Fatagi Pangba Paugi Matugina Kunasigi Quitegi Sabagi Changasi degree Celsius Kuntra Dasmik Mapan Quitegi Ingmana degree Celsius Kulumdo Dasmik Ama Nungsiti Yauba Isingmanal Gisang Sada Ayukta Marfudra Nungtilda Chada Marfutaruk Nungzugichang Ama Dasmik Taruk MMNE Arabe the Maru Bapau Amukana Pizari Manipur gi in-charge governor Wasak Lobagi Toram da Paumi Singsangan Kidre Buduna Maidagi Kidema Taba bypass Lambi Chatpiare Amadi Sai NRC Imphal the Hen of Habasanaroi Putoknaba Amadi Infrastructure Semkanaba Darkar Laiba Senfam Tadaragani Haina Director General na Fundokre Nasigiti ISTV Napija Bapau Matang Sudalusin Jari Miang Tabir Bapum Namakpu Amukahana Kurumjari